Ahan pada yang nomor update ama kangla pautigi lekut cege Manipur ki Wathok Loisinnaba Kukising Nektuna Landahallibra India government na namno losin bikraba Manipur ki apun basaktam amukan na thugai ne bahonar kani thazade Manipur na India ki fibanung da tinnadringe mamang gi sahi kaya maning tamba Asiatic sovereignty country oirakibani adubu matam gi kunglai matung ina lengak londa aka akum naiba amadi ahongba kaya leirakibagi manung sana ikui kuidringai English ngam sampan nifuga mapan de India lengak na Manipur bulau sinduna India lengak ki manung da leirakiba ngasi phawda sahi humdraga manga mapung parak naba matam sida India lengak na Manipur bu amu hanna machet tana thugairakani haibagi thajaba leite Hauzik foreigners tin kuki narco terrorists sing na Manipur da landaduna apun bagi saktam thugai na badiman tawriba asida India gi lusing basing na Manipur gi apun ba saktam thugai raga Kukising Anouba leibak ama seman ba pam thokte karigumba India government na masagi leibak ta apun bagi saktam thugai na ba honar badi maduda masagi makhong da yansin jaba amadi India gi apun ba saktam da machet tahanna ba sinjaba oina thokani maram sing asi leibana hiram amata Manipur gi apun ba saktam thugai na ba hona pham thokte India government na foreigners in kuki zonar ko terrorist singa suspension of operation su sign tawduna makoibu yok tona thamlokkibagi maram di state asita kulai paiduna makoigi mangkraba maning tamba amuk hanjil hangani haiba pandamde India government gi mathakta lalhau revolutionary movement chathariba singa kulai gi muknaba armed conflict leiriba asina India gi khwaidagi koksikpa oiri leingakna lalhuba singbu lona yadaba unlawful organization ni lauthokduna lalhup sing mutatnaba lanmi ki mapangan sijina tuna lisang sinna hotnarba sulal hubo ki firep hongba leitaba asidagi lalhu asi matau karamna laksin gadagbage haibagi pombai thirakpada foreigners in kuki jogi kulai paiba narco terrorist bu kulai oina sin rakibani lawi Manipur gi ningtam lalhulup singna kulai paibagi ihausa tharibasi international law gi matung ina maram sabo oibana India government gi asobo wathok ama mayokna bani haina lawi maram di India na Manipur lausin kiba adu law gi wangmada lamhui lausingda nampu sijina kiba oibana pena draba Manipur gi tunglam chat khangba meeting sanba lerik lesu hairba naharul singna kulai paibagi lalhu chatharkani haibasi matamdu India gi politician lusingba singna mangjongna na phongdokpa laikhrabani Manipur da leiriba lalhu gi wathoki waruisin purakna ba hona bada atop leibak third country amana mayai leptuna political dialogue sathatuna amicable solution purakna ba hona ba mathau tai thaurang asigi makhada wathok asigi waruisin purakna ba hona bagi mahutta horokpham khangdaba mapal leibak ki lamhen tu henba kuki terrorist singbu khunekta Manipur da landahanduna Manipur gi manung da tongan ba leibak ama semhangani haina hotnariba asiba thawang asingba thawang nate masidi Manipuri miyambu Indian government gi yeknaba ohinnaba sinba thawang oirakani Indian government na kuki amasung mitei ani gi marakta thoklibu wathok asta political games sanariba asi maram oiraga miyamda mai ikpa oina thoktuna pre-merger states demand gi anaubu ihau ama laknaba gi paujil piba oina thokhale Manipur gi miyam maru oina yalhong mising mitami mitei amadi ningon macha mitei pangal singna Manipur gi apunba saktam thugaina ba hotnarakpa khudingmak ki mayokta lanthingna gi damakta sem sabo uba phanglakliba asigi pukning phathana ba India lenga ki lusing basingna Kukising gi wathok matam sana loisinna ba thorang laukhatpana asumba khongthang oigani Indian government na foreigners in kuki terrorist singda Manipur da thugai hotna hanbadagi thoklakliba wathok asigi waruisin puraktabani haina miyam gi kholau lereklebasi afaba kudam nate miyam gi kholau asi nungsitsitana una lengba haunade haiba wafamga pangkhakni India government na Kukising proxy war loisin hange hairabadi mikup khargi manung da loisinba ngambani adubu wathok asi sahi amma hena sathaduna thamliba sigi nunggi oiba aronba agenda ama leibadagini lawi India government na Manipur gi apunba saktam kaihendana ba hotnabada Kukising da tung sinduna war crime sathanba asigi tung oirakadaba amang atungi phal khangna wathok asigi waruisin purakna ba hona pham thogi wathok ama loisinna ba hona bada kusemgi anaubu wathok ama sin ba haibasi oithok oidaba amadi hena lanthok oigadaba apongbagi sarau langni